अहानबद मरुइब पावमेन गवर्नर एपोलॉजी तौगदबनी मणिपुर सिंगनब लेपकदबनी इंडिया ना मैतेबु मुथनब होनब लेपु हाइन इब प्लेकार्ड क्या पाइदुना हाइरिब ngasi masing yamlaba mahiroi kya thulakuna इम्फाल की तोान तोान महिरोई क्या यावना थुलक्तुना प्रोटेस्ट तौखिबनी दो हारिबा प्रोटेस्ट अदुदसु माफम अमदा प्रोटेस्टर सिंगा पुलिस सिंगा मुक्नरकदगी सिक्योरिटी सिंगा मुक्नरकदगी टियर गैस सेल खर कापखिबा थबुक्स लेखिबनी सोशल मीडिया सिंगा फोटो फुटेज को लोइन थगलकपा वफम सिंगा मियामना लंबी की नाग येत लेप्तुना गवर्नर लाकपदा प्रोटेस्ट तौबा उबदगी गवर्नर मखागी लंबी दे चटप ngमखिद्रे हारि लोइना एयरपोर्ट की राजभवन फावबा हेलीकॉप्टर तोंगदुना हनख्रेबा थजनिंगोइबा पावमा लोइना मियाम हाइबिसि लाइगी मसंगनी मियामना याद्रबदा तैबंग सेंबा मापुनसु ngakpiroi अथुबदा मणिपुर इमा अमदि लेबाक मियामदा लाले हाइजगदबनी हेलीकॉप्टर तोंगदुना सटख्रबा गवर्नर हाइबा वाफम यावना सोशल मीडिया साइट फेसबुक ता कोकोमी मीडिया पेज तक सुमना फोंदोरकली मणिपुर टॉप चैनल की माइकैदगी कोविड RN1 केरला सनीगा हुमद्रागा हुमदोय कर्नाटका कुंथ्रागनिथोय थानेदा तरागनि पान यौरी लैबाकसिगी कैपिटल दिल्लीदा नौना केस कुनगा हुमदोय अमसु थेंगनाख्रे इंडिया कोविड लाइस सांदोरपगी सांग नोमोनोमगी लेप्तन हेंगलकली लैबाकसिगी कैपिटल दिल्लीदा RN1 कोविड लाइस असिगी अनोबा केस कुनगा हुमदोय अमसुम कन्फर्म तौखिबगा लोइना केरला सनीगा हुमद्रागा हुमदोय कर्नाटका कुंथ्रागा मंगा बेंगलुरु कुंथ्रागा निथोय अमसुम थानेदा तरागनि पान यौख्रे अनोबा कोविड लाइस RN1 असि हैदराबाद अमसुम नोयडा लाइसत असि लाइयों कया सिंगनब लेबदगी तोआन तोआन हॉस्पिटल सिंगी आइसोलेटेड वार्ड सिंगदा लाइसत असि सिंगनब अनाब सिंग तोआन थंबौख्रे केरला मुंबई अमसुम दिल्ली द लेरिबा मरुइबा इंफ्रास्ट्रक्चर निंगथिन सुरबा हॉस्पिटल सिंगसु कोविड RN1 लाइसत असि तोआनबा बेड सिंग थमदुना ऑक्सीजन मरांग काइना सिल्लांगदुना थमख्रे हारि हाउस इंडिया नौना सांदोरक्लिब कोविड RN1 लाइसत असि फिवम कुपन यंगसिंदुना दिल्लीदा लेब नेशनल सेंटर फॉर डिजीजेस कंट्रोल NCDC ना निंगथिना मॉनिटर तौरी लोइना इंटीग्रेटेड सर्वेलेंस यूनिट ICU की मखादा सेंट्रल सर्वेलेंस यूनिट CSU नसु लेबासना सांदोरक्लिब कोविड RN1 लाइसत असिना सवालब स्टेट सिंगदा पुंग कुनगा मरि सुपना पाव फाउनरे लोइना सेक्शन थोरांग सिंग लोखली लाइसत असि सेक्शन थोरांग लखोतुना दी इंडियन INSA COG na Union Health Ministry of Health amasum Biotechnology DBT ga loinana Council for Scientific and Industrial Research CSIR amasum Indian Council of Medical Research ICMR ga punna samnana akhanaba laboratory yankhai ga mari amasu hangdoktuna madudagi phanglakpa anauba laisat asigi mawong mata udu hangdoktuna laisat asigi ngak thokna ba yamna kana section na hotnari gainasu Union Health Ministry na phungdokhibaga loinana laiba asigi miyam section na lainaba khankhre अमरमदा हौजिक साउथ ईस्ट एशिया की हांगकांग थाईलैंड सिंगापुर अमसुम चाइना लेबाक सिंगदा अनौब कोविड RN1 लाइसत असि सांदोकपगी सांग नोमोनोमगी हेंगलाख्रि लोइना वर्ल्ड हेल्थ ऑर्गेनाइजेशन WHO ना अनौब कोविड RN1 असि कुपन यंगसिल हैनसु पाउसना मखातारी प्रियास नीट बायोलॉजी संगाई प्रो NTA नीट UG बायोलॉजी की एडमिशन हाउजरी क्लास 12 थाखरब माहिरोई सिंगी दमक लाखलिबा NTA नीट UG 2026 की था निपान की टारगेट कोर्स पिजरी हादिबा क्लास सिंग सिमतिक साना सही निपान हेना ताकपद नीट बायोलॉजी दे एक्सपीरियंस लेरब फैकल्टी सिंग ताकपिगनी अखोइना पिजरीबा खुदोंसाब सिंग अदु एक्स्ट्रा रीडिंग मटेरियल संग्रबसि यानब मोंगदा बेसिक कांसेप्ट ममुताना ताकपिगनी इजी मेमोरी ट्रिक्स वीकली रेगुलर टेस्ट सीरीज PYQ एनालिसिस मॉक टेस्ट न सिंगमनी इक्विप स्मार्ट क्लासरूम फैसिलिटी सुपिजरी लाखलिबा मेगी तांग कुनगा मापन की क्लास हाउजरगनी यामना नुवाइरिबा मना इंटरनली डिस्प्लेस्ड पर्सन IDP समधि रिलीफ कैम्प द लैरिब छात्र सिंग ओइनदी फी लौजरोय हाउजमक लाकपिदुना मिंगसन बियो रियास नीट बायोलॉजी संगाइप्रो FCI रोड अपोजिट पावर हाउस द लाकपिदुना मदि एखोगी कांटेक्ट नंबर 7005534385 नत्रगा 7005376151 दा पाव फोबिरो मखासा थरक पोइना तो पाव मना लैबाक मांगनब फुरुप मुथनब लाई हराउरिब्रा उकल लैबाक मांगनब फुरुप मुथनब लाई हराउरिब्रा हाइन उमंग लाई कन अपुन मलुप उकल न फोंदोरकली उकल की सेक्रेटरी पब्लिसिटी TS रतन कुमार थादोरक पचिरमन हाय अखोई मैतैनि हाइन लैरिबा कांगबो असि इसागी नाट सतनबी लाइनिंग लेसन फिजत लाइटिंग जगोई इसई पुवारी अमदी खुनाइलोन सिंग कया सगोनब मरमना मलेमगी मनुंगदा अपिको फुरुप अमा ओइजरबसु मापुंग फाबा फुरुप अमा ओइबिगी चाकथोकनि हिंलिबनि फुरुप अमा ओइबिगी लेफम थोकपा मसाक सुना सगोनब मरमना मैतै अखोइना फुरुप अमानि हाइबनि फुरुप अमा सगतपिगी मसाक सिंग सुना सगोनरमद्रगदि अखोइ फुरुप अमानि हाइजरगसु फुरुप अमा ओइबिगी चाकथोकसबा सिमदि फंगलमरै
ꯑꯁꯤꯒꯨꯝꯕ ꯐꯨꯔꯨꯞ ꯃꯁꯥꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄꯒꯤ ꯆꯪꯂꯤꯕ ꯃꯆꯥꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯅ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯄꯨꯊꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯅꯥꯠ ꯆꯠꯅꯕꯤ ꯄꯨꯝꯅꯃꯛ ꯃꯐꯝ ꯑꯌꯥꯝꯕꯗꯒꯤ ꯃꯃꯤ ꯁꯥꯡꯈ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯇꯥꯛꯂꯤꯕ ꯂꯥꯏ ꯍꯔꯥꯎꯕꯁꯤꯕꯨꯗꯤ ꯍꯤꯡꯍꯟꯗꯕ ꯌꯥꯗꯦ ꯀꯩꯍꯟꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯃꯤꯟꯅꯕꯗꯒꯤ ꯃꯨꯁꯤꯗ ꯑꯣꯏꯔꯕꯁꯨ ꯍꯤꯡꯂꯤꯕꯁꯤꯅꯤ ꯑꯇꯩ ꯃꯥꯡꯈ꯭ꯔꯕꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤꯃꯈꯛꯇꯪꯗꯤ ꯍꯤꯡꯂꯤ ꯈꯟꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯗ ꯁꯥꯒꯩꯒꯤ ꯃꯩꯇꯥꯜ ꯑꯁꯤꯕꯤ ꯈꯔꯅ ꯂꯥꯏ ꯍꯔꯥꯎꯕꯕꯨ ꯖꯨꯝꯕꯥ ꯆꯣꯡꯕ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯈꯨꯖꯤꯟꯗ ꯌꯨꯕ ꯇꯨꯝꯅꯤ ꯍꯥꯏꯅ ꯂꯧꯏ ꯁꯤꯑꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯩꯕꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯕꯒꯤ ꯃꯤꯌꯥꯝꯅ ꯍꯨꯃꯥꯡ ꯀꯥꯡꯅꯔꯤꯕ ꯅꯥꯔꯀꯣ ꯇꯤꯌꯣꯔꯤꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯇꯨꯅ ꯈꯨꯟꯇꯥꯛ ꯂꯟꯁꯤꯗꯨꯅ ꯏꯔꯝꯗꯝ ꯃꯤꯑꯣꯏ ꯀꯌꯥ ꯁꯩꯗꯥꯡꯕꯒꯤ ꯃꯄꯨꯔꯣꯏꯕ ꯃꯆꯥ ꯀꯌꯥ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯒꯤ ꯏꯔꯩꯄꯥꯛ ꯀꯟꯅꯅꯕ ꯊꯋꯥꯏꯅ ꯄꯣꯟꯇꯥ ꯄꯤꯈꯤꯕꯒꯤ ꯁꯦꯠꯅ ꯈꯥꯏꯅꯈꯤꯕꯒꯤ ꯃꯤꯠꯀꯤ ꯄꯤ ꯀꯪꯗ꯭ꯔꯤꯉꯩ ꯃꯔꯝꯗꯝ ꯀꯟꯅꯅꯕ ꯂꯥꯟꯐꯝꯗ ꯁꯣꯛꯈꯤꯕ ꯀꯌా ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯤꯉꯩ ꯑꯃꯗꯤ ꯏꯔꯧ ꯏꯪꯈꯣꯜ ꯀꯌꯥ ꯆꯪꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯌꯥꯗꯅ ꯂꯩꯔꯤꯕ ꯀꯌꯥ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯈꯟꯗꯅ ꯊꯥ ꯑꯃ ꯍꯦꯟꯅ ꯂꯥꯏ ꯍꯔꯥꯎꯒꯗꯧꯔꯤꯕꯁꯤ ꯂꯩꯕꯥꯛ ꯃꯥꯡꯅꯕ ꯐꯨꯔꯨꯞ ꯃꯨꯊꯠꯅꯕꯒꯤꯔ ꯂꯥꯏ ꯍꯔꯥꯎꯕꯗ ꯖꯨꯝꯕꯥ ꯆꯣꯡꯁꯤꯟꯗꯨꯅ ꯇꯧꯅꯤꯡꯕ ꯇꯧꯍꯟꯕ ꯑꯁꯤꯔ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕ ꯍꯥꯏꯔꯤꯕꯁꯤ ꯂꯩꯕꯥꯛ ꯃꯥꯡꯅꯕ ꯐꯨꯔꯨꯞ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜꯅ ꯃꯣꯏꯔꯥꯡ ꯍꯔꯥꯎꯕꯒꯤ ꯃꯤꯡꯗ ꯇꯧꯁꯤꯟꯕ ꯀꯌꯥ ꯑꯁꯤꯔ ꯃꯣꯏꯔꯥꯡ ꯍꯔꯥꯎꯕ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯇꯥꯛꯂꯤꯕꯁꯤ ꯑꯁꯤꯒꯨꯝꯕ ꯍꯔꯥꯎꯕꯁꯤ ꯏꯕꯨꯙꯧ ꯊꯥꯡꯖꯤꯡ ꯍꯔꯥꯎꯕꯒꯤ ꯄꯨꯋꯥꯔꯤꯗ ꯌꯥꯎꯈꯤꯕ ꯂꯩꯕ꯭ꯔꯥ ꯃꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯂꯩꯕꯥꯛ ꯃꯥꯡꯍꯟꯅꯅꯕ ꯍꯣꯠꯅꯕ ꯊꯥꯡꯖꯤꯡ ꯁꯦꯕꯥ ꯃꯟꯗꯜꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯃꯤꯠꯌꯦꯡꯗꯒꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ ꯃꯩꯇꯩ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤꯗꯪꯒ ꯃꯨꯊꯠꯂꯒꯗꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞ ꯑꯁꯤ ꯃꯔꯨ ꯌꯧꯅ ꯃꯨꯊꯠꯄ ꯉꯝꯒꯅꯤ ꯈꯜꯂꯤꯕꯁꯤꯡꯒꯤ ꯑꯦꯖꯦꯟꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯂꯩꯕꯥꯛꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯈꯨꯟꯇꯥꯛ ꯂꯟꯁꯤꯕ ꯏꯔꯝꯗ ꯁꯩꯗꯥꯡꯕ ꯂꯩꯕꯥꯛ ꯀꯥꯏꯕꯅꯆꯤꯡꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯊꯦꯡꯊꯥꯡ ꯀꯌꯥ ꯑꯩꯈꯣꯏ ꯃꯩꯁꯥ ꯐꯪꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯈꯨꯖꯤꯟꯒꯤ ꯇꯨꯝ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯥꯇꯣꯛꯄ ꯍꯥꯟꯅ ꯆꯪꯉꯤ ꯍꯥꯏꯔꯤ ꯂꯥꯏ ꯍꯔꯥꯎꯕꯕꯨ ꯑꯦꯔꯣꯕꯤꯛ ꯆꯣꯡꯐꯝꯅꯤ ꯈꯟꯅ ꯊꯋꯥꯏ ꯇꯥꯅ ꯑꯦꯔꯣꯕꯤꯛ ꯆꯣꯡꯗꯨꯅ ꯐꯨꯔꯨꯞ ꯑꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯗ ꯃꯁꯛ ꯂꯩꯇꯕ ꯃꯅꯥꯠ ꯌꯥꯎꯗꯕ ꯑꯣꯏꯅ ꯎꯍꯟꯈꯤꯕ ꯑꯦꯔꯣꯕꯤꯛ ꯁꯦꯟꯇꯔ ꯀꯣꯟꯖꯪꯕꯝ ꯂꯩꯀꯥꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯎꯀꯜꯒꯤ ꯃꯌꯥꯏ ꯂꯣꯏꯁꯪꯗ ꯂꯥꯛꯇꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯎꯆꯦ ꯈꯔꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯦꯡꯗꯣꯛꯁꯤꯟꯅꯔꯒ ꯂꯣꯏꯁꯤꯟꯕ ꯌꯥꯔꯣꯏ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯂꯩꯕꯥꯛꯀꯤꯗꯃꯛ ꯃꯤꯌꯥꯝꯅ ꯑꯍꯤꯡ ꯇꯨꯝꯅꯗ꯭ꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯂꯥꯏ ꯍꯔꯥꯎꯕꯕꯨ ꯈꯣꯡꯒꯣꯏꯅꯈꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯅꯤ ꯄꯤꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯈꯟꯖꯩ ꯍꯥꯏꯅꯁꯨ ꯁꯤꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯂꯧꯊꯣꯛꯎ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯤ ꯍꯧꯈꯤꯕ ꯃꯦ 10ꯗ ꯎꯈ꯭ꯔꯨꯜꯗ ꯄꯥꯡꯊꯣꯛꯄ 5ꯁꯨꯕ ꯁꯤꯔꯣꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯄ ꯄꯥꯎꯃꯤ ꯇꯤꯝ ꯑꯃꯗ ꯒ꯭ꯋꯥꯜꯇꯥꯕꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯍꯥ ꯔꯤꯖꯤꯃꯦꯟꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯕꯁꯇ ꯃꯅꯤꯄꯨꯔ ꯊꯥꯕ ꯋꯥꯍꯩ ꯂꯧꯊꯣꯛꯎ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯋꯥꯏꯊꯧꯇꯨ ꯍꯧꯈꯥ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯀ꯭ꯌꯥꯝꯕꯥꯕꯨ ꯕꯖꯥꯔꯗ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯋꯨꯃꯦꯟꯁ ꯋꯤꯡꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯉꯥꯝꯕꯝ ꯏꯟꯗ꯭ꯔꯅꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯧꯈꯤꯕ ꯃꯦ 10ꯗ ꯊꯣꯛꯈꯤꯕ ꯒ꯭ꯋꯥꯜꯇꯥꯕꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤ ꯖꯣꯏꯟꯠ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯅ ꯌꯥꯅꯤꯡꯗꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯤꯖꯤꯄꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯇꯦꯛꯆꯥꯛ ꯄꯨꯒꯗꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯋꯥꯍꯩ ꯊꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯀꯅꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯩꯇꯩ ꯐꯨꯔꯨꯞꯄꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯌꯥꯅꯤꯡꯗꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯧꯑꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯃꯅꯤꯄꯨꯔ ꯃꯨꯊꯠꯄ ꯌꯥꯔꯣꯏ ꯃꯔꯥ ꯂꯩꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯑꯦꯛꯁꯟ ꯂꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯒꯚꯔꯅꯔ ꯐꯝ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯈꯨꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ